India gi best teacher asi Khan GS Research Center gi Khan Sar haiba teacher asini Simon Petrus kauba Namibia nupa amana SIM card free oiba phone Puthokhre malem asigi khwaidagi seniors oiba living thing asi polia condensata haiba African fruit asigi berries asini walgi khwaidagi lairaba president asi Uruguay gi nimfu suba president Jos Mujikani Adaso Kapesa haiba Manipur dagi Mau Naga tribal nupi asi India gi ihan hanba Prime Minister gi security team da yauba Special Protection Group ki nupi officer amani. Fact number 1 India gi ahanba green hydrogen power bus asi 2023 gi September da Indian Oil Corporation na launch tauki bus asigi fuel type asi green hydrogen ni amadi maikhu gi mahutta water vapor oina thadorei 350 kilometers muki sangda thawraba matungda haibadi 12 minutes khudingi masigi fuel asi amuk nauna hanjilli aduga bus asida tongba yaba passenger masing asina 38 khaktani. Fact number 2 Aikhoigi country India gi best teacher asi Khan GS Research Center gi Khan Sar haiba teacher asini mahak asi general studies amadi current affairs ki teaching style amadi notes ki damak yamna popular oi mahak muslim oi jarabasu student 15,000 mugna mangonda rakhi punki masi world record amani masina takpadi religion amata leitaba miyoi asi teacher khaktani haibani. Fact number 3 Chhattisgarh dagi Suresh Belsiar haiba miyoi asina bike ambulance amagi matengna khungangi lamda leiba miron binupi changa hena mahaki ambulance asida puduna emergency medical support pirammi mahangna sumna tauriba asi apikpa khungangi lamsingda ambulance leitabana maram oiraga miron binupi kayada awaba mayoknaba adu mahangna urubadagi mahaki wakhalda special bike ambulance ama semlagi haina khanbadagi ni. Fact number 4 2019 da nupa amana Israel da leiba bank ani dagi $8,000 muki oigadaba senfam sing avocado amagi mateng dagi huran khi masida mahangna miyamda avocado asibu grenade amagi mawongda makhunna pairami asumna tawba matamda chahi 93 suraba rover nupa asina avocado adubu black color na pen tawrami amadi masibu grenade ni haina threaten tawrami. Fact number 5 malem asigi khwaidagi seniors oiba living thing asi polia condensata haiba African fruit asigi berries asini masigi berries asi metallic deep blue oil amadi masina atai atopa living thing dagi hena bright oiba heli. Fact number 6 Simon Petrus kauba 29 years khaktangai Namibia nupa amana SIM card free oiba phone Puthokhre mahangna puthogliba phone asina SIM card airtime natraga network coverage yaudana operate tawba ngammi device asina radio frequency sizinaduna remote area singda free call tawba yahalli phone asi recycle television amadi radio part singdagi sembani. Fact number 7 Bollywood star ani July 30 1973 da chahi amatada nongmatada pokhi star ani edudi Sonu Nigam amadi Sonu Sood makhoi ani asini makhoi anima makhoi gi field singda miyamna regard tawi
Sonu Nigamna singer ama oina vocal da amadi Sonu Soodna actor ama oina mahaki acting da amadi humanitarian work da tongan ba hiram da maming chatli. Fact number 8 Worldgi khwaidagi lairaba president asi Uruguay gi nimfu suba president Jose Mujica asini mahak 2010 dagi 2015 fauba Uruguay gi president oirami mahakna mahaki monthly salary $12,000 adugi 90% hena social program charity amadi lairaba miyoi singda donate tawrami mahakna presidential palace da laiba yaramde madugi mahutta mahaki nupigi Montevideo da laiba farmhouse da lairami mahak asi 2025 ki May da masagi chahi marfumapan subada sangsar thadokhi. Fact number 9 Sandhya Marawi hairibi nupi asi India gi ahanba nupi railway kuli ni mahaki base number 36 ni mahaki nupa 2016 da sikraba matungda 2017 dagi mahaki macha ahum thaknaba honabada Madhya Pradesh ki Katni Junction da kuli gi thabak asi haukhibani mahaki macha ahum adudi Sahil Harshit amadi Payal ni mahak Indian Railways na 2017 da ahanba female kuli oina sak khangki. Fact number 10 Adaso Kapesa hairibi Manipur dagi Mau Naga tribal nupi asi India gi ihan hanba Prime Minister gi security team da yauba special protection group ki nupi officer amani mahak Manipur gi Senapati district da laiba Kaibi village dagi ni ahanba da mahak Uttarakhand da laiba Sasastra Sema Bal gi Yankai Manga Suba battalion da thabak tawrami mahak 2020 da training loisinki amadi 2024 da elite unit da join tawki. Fact number 11 Hyderabad da base tawba mechanical engineer amadi hanagi professor Satish Kumar na 2016 dagi hauna 3-step plastic pyrolysis process ki matengna plastic waste singbu industrial fuel da Puthokhre process asina plastic 50 tons hena fuel da Puthokhre fuel asi liter da ₹40 dagi 50 fawo yoli factory asina nongmada chawrakna plastic 200 kg process tawba ngami masina chawrakna fuel 200 liters fawba puthoi. Fact number 12 Google employee amana karigumba sikhiba thoklabadi mahaki loinabi natraga domestic partner aduna employee adugi salary gi 50% 10 years fawba phangani mahaki macha singna full time student oiringai matam haibadi 19 natraga 23 years thagi oina $1,000 phangani. Benefit sing asi hojik US employee khudingmakta available oi.